lecture makha tarakpo oinako ta tha da dha na haiba akoina di na haidra bengali gi tambanina adubu moidadi kaiba ra haiko sumaina adu matungda ta na kaino tarazu di balance akoi ju share phala oli dana adagi akoi dum hujikti digital gi werabanina weight to chungthokpado weighing balance ado adum akoi da haidi sida oiro lonji khangtari Guwahati chapoirani Delhi mafam chapa matamda akoi saksi uba kanda kitang poche si wale haju kitang chena bo khoda moina kitang sometimes akoi da kano tawba yawraidana chit tawge tawba yawraidana adada si dum sinje hadi dukan do ju phi leibo ama warsu ko weight check taw kanda baya tarazu ko ek bar check kiji ga sidi haiba hindi lon khangi he adudi akoi advantage loba ya de ga dum confident hap kadan ba word ne ba thana kaino thali di hojik si thali je chauraji cafe adu thali gi tha da ko thakan hojik summer la sai wai thakan fatigue haidi choktha ba khopa sigumba gi word che si sine ba thakan ko aduga daz na kai ba da ya gi da do si lere da wai di hidak adum pharmacy da leibada baya wo da wai di ji kaina kitang request oina haidi da wai da haidi adum sijina ba ya leiba kanda dhana kaino dania Padigom, dhan san lanthum lepsan bakanda world adugi dhan laire dhaga na kari thread haibani ba sengmadi langdo adubu isai kya da wo dhaga tut kya kan haidi aiga maga lainar ma mari do tat khre haiba dum dhaga je dum pandra ne isai khoini he nungsi nungon gi oibe ai mama pa gi oibe simba daga je am to ine balidna to hindi je khoi am thulan tamina se aduga sum ing mayam na suena khangbi ra magni just akoi da familiar oi da bai wa ne ba ko tamaga dagi speech haidi dum phaw banaren modigi speech oiro kayum oira de khoi do hapet isam sam khang ta ju war meaning je hena khangaga sumaina tapna learn dau ta di kano khoi de hena khanga kanda ka do ba problem le roidina language ko adugini da ngasi gi solution jarage thank you